Babysana misi mama macha jail yaokhre. Babysana misi gamari lainana Kanchipurda leiba Standard Robert Higher Secondary School gi principal cum founder Fairazam Landoni amasum school asigi coordinator su oiribi mahaki masanupi Fairazam Romita ngasi jail da thajinkhre. Police na section na ngak sinduna Fairazam Landoni amasum mahaki masanupi Fairazam Romita ani ngasi nungtulpung ani ge makhairam tabada Chief Judicial Magistrate Imphal West ki mamangda puthoklaba matung numit 10 ni hearing haibadi August 14 fauba judicial custody da remand pikibani. School asigi boarding da laiduna class 7 tamlibi thangmaiban maisnam laikai dagi ningthauzam Babysana July 19 gi ayukta masagi boarding kada singninge oina thauri yalaga siduna lairamba thaudok aduga mari lainana Landoni amasum Romita anina court asida tharakpa anticipatory bail application court na reject tawkhraba matung ngasi judicial custody da thajinkibani. Masagi anaba maram kharadigi PS Landoni ngasi court lakpadaga ambulance ta purakhi. Court na jail SP da PS Landoni gi haksangi fibam sang naina medical checkup tawnaba tharong lokhatna basu khanganki. Amaromda makhoi anina court ta puthorakpada pamdaba thaudok thoktanaba nupi police yauna masing yamlaba police personnel sing Sairap court complex ta ayuk anganbadagi ngak senbagi thabak lakhatki amadi Maharani thong yotki barricade sing thamduna Sairap court ta miyam da thomjilaktanaba su section tharong lokhatki. Nakal amaromda Standard Robert School gi principal amasum coordinator court ta puthokani tabadagi Khoirambal Ima Kaithel gi porfam phambising court ta thumjinnaba irang horakhi adubu hana ngak senduna lairaba nupi personnel yawba masing yamlaba police na Sairap court chattanaba thingbadagi nupi miyam Kaithel mamangna protest tawkhi. Protest aduda saruk yakiba Babysana misi ga mari lainana semkiba JAC gi miyoi khara khankatlaga court chathanbaga loinana court ki proceeding takhi. Kaithel nupi sing irang horakpa matam achat awo gari sing police na lambi thairaga chathankhi.